अहानबदा मरुब पाउसिंग पिजरी चिंगदना होम मिनिस्टर ना अदुगा तमदना चीफ मिनिस्टर ना यंगसिनगनी हाइब वाफम कांग्रेस पार्टी ना याबा ngamloi हाइख्रे 7MR dagi lakiba nongmai kuke militana yontoklamle haiba miyoi amagi yum khoishaunaraba kurai haikru makhongi miyamna mai thadoktuna manghankhre jenaba miyoi police na fakhre mafam kayada combined force na thiba humbagi thabak chathakre mifa mipungi paudi laitri International Day Against Drug Abuse and Illicit Trafficking ge palan thoram pangthokre amadi Imphal West, Imphal East amashung Bishnupur gi curfew ngasi numidang wairam pung 6 fawba komthogle Myam Bukram Jari, ELITETV Manipur Pau meeting Tabiri Basingbu, WANGKHEM CHANURA Taramnok Jari. Hauzik Mapung Bapau Myam the Sanduk Napizari. Manipur da Ching Tam Yen Thopa Manba Chief Minister gi statement Myam na Yabangam Loi Haina Manipur Pradesh Congress Committee ge Working President Khumantem De Babratana Fongdokre. Wafam Asi Ngarang Chief Minister na Delhi dagi halaklaba matung fongdokiba wafam sing adugi matangda Congress Bhavan gi conference hall da MPCC ge member kaya yauduna pangthokiba paumi singa unaba amada fongdokibani mahakna makhata na fongdokibada lamdam asida hosik oiba irang ngasigi matangda political party singi oiba apunba mifam pangthokre masigi makhata bo oina Manipur gi Chief Minister khudaki oina Delhi da chaluraba matung halaklaga Chief Minister na airport ta fongdokibada Manipur gi hosik oiba fibam asida chingi mafam singi oina center na daita pugani amadi tampaki mafam singda Chief Minister na daita pugani hariba wafam asi yumfam yaudaba miyamna yaba ngamloidaba wafam nei atopa leiba kayada asigumba irang kaya thokiba leire adumakpu hauzik Manipur da chatnagani hariba divide and rule policy manba thawong asi atopa leiba kayada irang thopa matamda chatnakiba leite Manipur ge Chief Minister Tampak Khakinate apunba Manipur gini masida tongan ba daita punaba haibasi lamdam asi divide and rule policy leiba oina tawi masibu yathoklam ba haibasi Chief Minister oibada matik chadre haina masana lojabani mahakna center da yathoklam liba ayaba asigi damak miyam da lale haijafam thoi masigi mathakta chingi oina center na daita pugani hariba asige wantho karigino masida miyamna yaduna chatlabadi Manipur karamba fibam da lakani loinana chinga taina duna leiba maitei singi yum kai kaya mai amang ata thokan ba matamdadi ushinadaba manba mawong da leiba adumapu irang asi laksin bangam dabadagi tampaki ima ibel singna lenga ki oiba miyoi singi yum kai amang ata thokan ba matamda haksinna lauduna mafam marang khangdaba thawong oina uhan ba haibasi laibak thibani haina mahakna Kataki. Haidiba state sarkar amasung central government asina home na haidibasi beli da thoiba sarang na ba se masi moina phangba pawgi matungina moina khanjabadi ngarang sem na haibda yaudi mayon marang khangdana MOS ki Manipur gi haugi ba akogi MP kabi gi ba inner lok sabha gi hujina MOS external affairs and education bubidiba magi mayum mai thari ba aduga Minister Susindro ge mayum mai thana honor ba godown mai thabna punapum pulamoksida yamna concern oya na home minister na haibse Congress party su adugi sensitivity do adum appreciate tawi adugi dana adugi yamna sensitive oiraga Manipur gi praja mayam ama law una ba khon ba chatpa masagi mathau tawna ba chatpa kanda arapadagi bunker sa sa dun leiba militant sing asigi magi bunker sing degi nomai kapsal iba so iba mayam lang iba mayam china mayon nai daba mayon marang khang daba violence ma thogle ibse charang na bse thogle ibni hai bsdi khangna namjal thamaga hairiba kainoge government ge official kharage minister kharage mapam da so e haiduna maduda hakna lauraga
कदोसे तंपाकी से महम मरंग खंदब वायलेंस न उहन बसे मसिदि लाले चरांग न बसे गवर्नमेंट की फेलियर दे थोपने ताइनबम खंददना सरकार ताइनद्रदि प्रजा दि काई ताइनदो काई ताइनदो नो प्रजा से अदना मरम दुना अदुगी वखंदु मक्से खोने यानी यामना लाइबक थीबा थौदोक अमदा हंदक पांगैदा लेबा 7 सुबा एमआर दगी लाखिबा नोंमै खरा खुराई हाइक्रू मकोंग खोमिदोकता लेबा एमडी रशीद कौबा मियोय अमना कुके मिलिटेंट दा योंथोक्रे हाइबा वाहौदगी रशीद की युम लमदमदुगी खोइशाउनरबा मियामना मै थादोक्तुदा मांगहनख्रे थौदोक असिंग असि अयु पुंग 8 मखाइरोम ताबा मतमदा थोकिबनी थौदोक थोफमदगी फंगबा पाउदा चही यांखैरोम सुरबा रशीद हाइरिबा खुराई हाइक्रू मकोंग खोमिदोक सोरोक मपालदगी मियोय असिना काइरंगदगी मसागी चही 98 रोम सुरबा हसन हारिबा मियोय असिगा मानरगा हंदक पांगैदा लेबा 8 सुबा एमआर दगी नोंमैसिंग लाकपदा यावखि मफम अदुदगी लागलकपा नोंमैसिंग थिंगतखिनबा हाइबदा थिंगतख्रे हाइना हाइजिनरगा नोंमैसिंग अदु कुके मिलिटेंट दा योंथोक्रे हाइबा खंबा ngamlakibani हाइरि ngasi ayuk rasid pu miyamna kauthoklaga wahang pawhang tawduna fuba chaiba haurakpada security force ke kangbu ama laklaga phuki hairi tungda mahaki yum miyam changduna mai thakibani hairi thodok sigi matangda gram panchayat ke member MD Gafarna thodok sigi matangda marik chumba wafam phongdoraki Yamakaka ikogi sigi kumidok sorongpandagi rasid haiba miyo asiga koi handak irang sigi matung ina sabelema ragi miyam lakhot kiba mungibu nongmai adu makoi de laire haina mamang di koina tabadagi adu targadi ikogi gor mele lakhokpagi matung ina koi manang nakpa member natragana pardhan natragana jila हाइबदी मनांग नप एमएलए द पिखत पियु हाइना हारबी मतुंगिना इकोई क्लब ना हाइब पोतु पिखल उ हाइबद मोइना ममांगदा नोंमैसी कोई पीग्रे सबेलेमा दा मोइ सियोगी साइन रु लैरे हाइबगी अमा सासनबा अमा पैसालागा इकोई दु उल्लागा मतम गितंग इकोई नियम धरगा लैरुरे अदुगी मतुंगदा हाइबा खुलाई असि इकोगी चिंगी हुजिक इरांग असिगा एकनबु ओइरिबा उकिला लौबसिदा मोइना पीग्रे हाइबी पाउ तारकपदगी ngasi ayuki pung 9 tabisida malaikai club amadi marai pabisin hauraga mahakasi haiba rasidai banga ngasi akoi mayumdagi chingthoga miyamna phuge kena tawringai kanjida army commando na paisalang miyam chibu tangkhairaga haiba mioi asi rasid asi puhibani pharaga pura aduga miyamna magi yummasi ikoi mai thadokani pendabadagi mana tawriba piriba खुलाई ऐसी मोई अनि पीगी कोई मियाम पैसा नोदे पेंदबदगी मा से थमरोय हाइदना कोई युम सि मै थाबोपनी मखा ताबसि कोई हुजि खानगिनी क्लब मराय पाबिसिना मार्क्स लैकाय द थांबिसिना थामोसिरा हाबिदु कोई खानर मतुंगा क्लब मराय पाबि ताबा रिजोल्यूशन दुदा कोई थाबोय पंथोकनी Combined Force nangasi Imphal West ke manung chana laiba moidangpo khunauda thiba humbagi thabak chathakre Patsoi Police Women Police Commando Imphal West BSF 4x4 GR amadi 9 sector Assam Rifle gi personnel singsu saruk yakhi thiba humbagi thabak aduda mi fami pun amadi khutlai na chingba fagat padi laikide ayuk pung 8 dagi haukiba operation adu ayuk pung 12 fawba chathakhi operation aduda khungang adugi khunja singna chauna mateng pangki ngasi ke operation aduda duty magistrate SDC Wangkoi Rajdonsu saruk yakhi chathagi ba operation adugi matangda Western Modern Club ki Romeo na phongdorakpada ngasi operation aduda khunja singge maikaidagi adumak mateng pangki amaromda Manipur ki chinya tamya singda ngak senduna leiriba khunja miyam gi ngak sena ba thabirakliba security asi matik chaba security PBU haike State government amadi center da aina hajening basi akoi gi ngarang ngahansi akoi apunba akoi honorable union minister na apunba political party gi mifam ma Delhi da kauraba matungda ngarang si amu akoi honorable CMC koksan gare koksala kanda adudagi mana thula kanda airport ta sum akoi na press no unajabada man hai akoi gi villagers sing maroina peripheral area da leiri bajing jida akoi gi
public singina ngaaga wana hing tumdana ngaakpaji tobiganu state force na ngaakanena mana di haiba adu sum akoigi wakalda yamna sum nokningba fawe maramdi kaigino akanda sarkar gi site haitare sumaina akoi yopak thangjong na paiga ngaakpana di yaroi moi koki kangunu kumdaraga nomoi amone kapakbuda koidi hou thachelakani aduna akoigi sarkar gi site gi khangapi haibadana hajan hairkando only for security forces aduju se BDF na ayambane adumai thabire yengo hajik leiriba trans critical situation jida akoi chang taragadi personal mari duna kaidobung amdoino si amtang akoi gi club ki site gi duga akoi gi khun gi site gi question amtang hangjelinge aduna akoi si hojik si normal pore haibidi yagi hoi aigi wakal da hai tare maram di kai gino ai kan akoi gi thamoida praja singji gi thamoida chingna baji kok pulai teri baji powda aduna akoi ji ahing ngaktana tumba changbi o imungda yumda inena ta na hana dongla leibi hai tardi akoi gi matik chana akoi gi kari paramilitary forces nataba state security forces si matik chana sigi akoi gi peripheral oiriba hot zone oiriba jaga jida deploy to biu thambiu. Narcotic Affairs and Border NAF Imphal na Sinduna International Day Against Drug Abuse and Illicit Trafficking ge thauram Imphal da leiba NAF ki office ta pangthokre thauram aduda NAF ki SP ke Megachandra amadi atai official kaya su saru yaki thauram asiga mari leinana drug la na sizna basing thengnaba mayai kaba nisha sizna daba amadi drug sizna bagi mangjaba kaya miyam da khangan ba haiba wasaksu lauminake. Manipur ki hauzik oriba fibam asigi matangda Manipur ki Governor Anuishia Uike nangase numidang wairam pung mari ka makaida India ge Prime Minister Narendra Modi ga unaduna marik chumba wafam thamgadore Delhi dagi fangba paw amage matungina Prime Minister Narendra Modi numit mangani ge khongcheta US amadi Egypt ta chatluraba matung India da halakre mahangna India da hek thumlabaga Home Minister Amit Shah amadi Finance Minister Sitaraman na Manipur ki hauzik oriba fibam asigi matangda ningthizana pawdam ngasi numidang wairam Manipur ki Governor Anuishia Uike na Prime Minister unagadoriba asi kari karamba wafam thamlakadage haiba miyamna khawrang na ngainari. Karkinos Manipur Cancer Institute and Research Center Janims Campus Porongpat Imphal Ishna Vishwanath Cancer Foundation Mumbai ga khutsam naraga nomagi oiba free mega health camp and risk assessment cancer haukiba June kungamari da Central High School Chalaw lamlai da pangthokre maru aina handaki khangaudana hawrakiba irang asina maram oiraga lanjena duna lairibasing gidamak kemasi pangthokpaga loinana cancer laina gi matangda mangjaunana khangdokpa amadi awareness pibagi thoramsu pangthokki Pangthokiba ke masigi matangda Karkinos ke director amadi CEO GS Morangthemna phongdorokpa wafam High School at least at the same time, cancer lady came campers in Shida. Ali one side, cancer Ali one side later risk assessment of anything the one that of couple family of Lakanda, Ali one side, questioning me directly high in the law, and Makata, and cancer event of Ali Jackson, Ali Cure, Ali game. Paugi Marathana ten break amatang luminasi. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle.
khong hamba nungai tabasu numit mangani gi manungda fahan bangamle piles haibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oina lehen bangamle BP wangbasu thama gi manungda normal da lehen bangamle umnamak natural oiba anoba hidak makal singna laying jabani hakchang da sokadaba side effect amata leite makhatana hidak chabagi mathausu tararoi akopa moral gidamak ngasi maglengsin birau Diabetes Hospital Jennings Road near Punjab National Bank Porompat Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognize tawraba college asida chaliba academic session asigi akagnaba sit masingi admission housere. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa moral gidama 9856575163 college address pangai opposite MPTC da lengbiratuna ngasima kudong saba silowiu admission open kosem da affiliate tawraba uripo coach namle kai kangsuk road leiba competitive success academy gi academic session 2023-24 gi class 11 science ki admission housere school asi experience oiraba maming leiraba oza singna satra satri singbo takpi tambiri ISSE 2023 mai pak ngamrakraba satra satri singbo school asi ki mai dagi nungai ba phongdo rakle admission fee hana lupa lising tara oiramba adu leiba ki irang na kudong sadaba singi yenglaga lupa lising manga khaktamak oiragani adum oinamak relief camp to leiba satra singi oina lemna mahi tamagi kudong saba su pizari special features ta medical amadi engineering tamningba satra singi su kudong saba kaya ama pizari audio visual class biometric attendance system asonba satra singi oiba extra class separate hostels for boys and girls bus amazung van service ki kudong saba pizari nasibag lengsin biro competitive success academy uripo koshnam lekai Imphal 40 years of trusted diagnostic service, Babina Diagnostics. Break matungda taramnokchari makhataba pauda Hauzik Manipurda oriba wathogasi matam gi palamba sarkarna asanba meeting yengba watpa amati puwari munna khangdaba political yoiba khudongchaba launaba oina politics tawbana ngasigi irang asi thokalakpani haina Federation of Civil Society Organization Fox ki president Thoiding Zamani harna phongdokre wafam singa se wangkhai ningthem pukri mapalda leiba Fox ki office ta paumi singa unaba amada phongdokhibani mahakna makha taraduna center da Dr. Manmohan Singh na PM oiba matamda Indian Army ga UPF amasung KNO anigi makhada leiba lal holup singa August tang ama English ani ga shumna mangada suspension of operation su agreement taunake Makata na center amadi state ta Congress government na hariba su asi August kungani thoi English ani ga subna nipan dage center amadi state amadi hariba UPF KNO amadi makhoiga chatmina basinga punna sign taunaduna formalize tawbada yanake Adubu laibak thibadi su gi ground rule di chana hankibasu lairamdre chana hannaba hona kibasu tawbiramdre masina maram oiraga su tawnare hariba UPF KNO amadi makoi ani gi makada leiba khutlai paiba cadre singi matungda Indian Army na leplaga micham praja singda aki akang piba government ki scheme singda apanba piba highway singda lutpat tawba mihat mipun tawba atamnana kuki ga yumthang nana leiba maitai singda quit notice English ani ga taraga mathoi da piba kangpokpe anchura chanpur matam aduda palamba lengak na control tawbidabana KNO
NO UPF amadi suda yauribasingna Manipur gi chingkhong chingyada amadi Manipur gi tampake akoibada anauba kuki khul kaya lingkhatpa amadi National Highway anige chingkhong chingya gi paringda anauba khul kaya amadi atopa lamdagi lakpa kuki kaya gi khul lingkhatuna makoina tawning ba tawduna lagli Masida Shunatana Maitai Amadi Nagalal Holup Simbu Laksinaba Assam Rifles Amadi Indian Army na Sugi Carder gi mateng lauduna Kuki Sing Asibu Maitai Nagalal Holup Singi Aron ba Paula Fom Oiduna Lakli Maram Asina Sugi Carder Singna Makoigi Apamba Aningba Kudimak Maning Tamna Tauduna Lakli Masida Central Government amadi State Government na matam asuk kuibasi khangsin usinaduna lakli usinadana lakli English ngani ga shumna nipanda ge formal oina sugi agreement sign tawna krabasu Central Government amadi State Government na wari watai tawduna maram chaba waroisin purakna bahona de State asida chahi taraga manga palamba Congress sarkar na waroisin purakna bahona ramdabagi aron ba agenda karino pali ba sarkar asina micham miyam asibu kari oina ubage BJP na Manipur da power parak laba English aniga taraga nipanda su group singa aroiba waroishin ama puraknaba interlocutor ama haptuna waroishin puraknaba honai hairaga karamna me ahumge wathok asi karamna thokrino Hariba wafam sing asige paukum su tawnabada yaukiba matam adugi sarkar amadi hauzik paliba sarkar asina paukum pifam thoi wathok asige matangda political parties amatana president rule thambagi wafam thamloidabani athubada warwashin puraknaba kuki Burmese People Defense Force PDF amadi kuki extremist law na mateng pangliba Central Force maitai micham kayada nomai kapsen laglibasi state government amadi central government na athubada lefan gadabani haiba wafam kayasu thamki अखोई ग्राम पंचायत मरी से कुकी की प्रेसर से मरम ग्राम पंचायत मरी से मुथल लोना जिला परिषद मुथल हिल ऑटोनोमस डिस्ट्रिक्ट काउंसिल मकोई पुंजल हलेब इम्फान की लमनिको से मैं पुंजल स्टिल हजू कंगला तोंबी इम्फान की मेप यावरीब si punjal halakanda makoina health district council da punjal hale ado tarate masigi khudong chaba si laurkanda makoina tawning ba taw yareba sigi ju mathakta akoi ki congress government congress na paring matam sida adugum laba thangjing haiba ting si thangting na thole tongan ba lai gi maming leiba historical oiba mafam jing ji makoi ki maming ontho kanda masi Manipur gi government sina ontho po yati haiba gi matam te pressure chuki piram deba aduna pida bana maram orkanda hausi phawuk da makoi maming je tongan ba thangting aduga loina na thangjing dagi kaurkanda makoi na kanbai thangting kangbai kana tholkanda hausi phawuk da lairi se masi hausi pali ba government ju semtok na bahona de matam dagi government ju hanayam da base masi pali ba matam ji ki government na Manipur ki praja jing ji kari oina ugi sine akoina akoigi Federation of Civil Society Organization ki maikai dagi akoina thamjari se National Highway sida natana National Highway ki paring jing sida kuki suda leiriba keno amadi akoigi UPF tamgu sing sina karmai tawre parmara dagi akoina illegal mayam si more the farog sangapa Susanpur farog sangpa mayam sei si mai tongan ba poppy plantation tawalakanda makoigi hingba yanaba ki masak si kar pirakanda tongan ba National Highway ani sida makoina sai sida turi akoigi mapan sida makoigi kuki kunjing ta halle Shita sunatana awang da hujik jik lairiba nahan kamelo kai hariba tongan ma bapam si kuki sulai lairiba mapam na teba sigumba periphery area imphal gi koi gi village gi akoi bedal leba jingjing gi chingkhong khuding makta shugi khudong chaba lorakanda ngasi kuki mayam sing gi tahali se masi hujik paliba gar manager yengchen de batam da su yengchen dana lai hujik su yengchen de masi yengchen biu sineba koi gi Federation of Civil Society Organization na koi na thamjari Manipur da hauzik tholiba irang asida miyam gi punsi amadi lan thungak chenaba oinam nambol amadi konthozam kendra ahum da leiba club organization maira paibi loop chamaga sumna ahum henbagi apunba loop oina semkiba United Protection Committee nambol kendra gi manung chanba thonawzam khul da leiba thonawzam maira paibi nangase sel gi mateng pikre maira paibi gi mihut singna United Protection Committee nambol gi office oriba Development and Protection United Voluntary Organization nambol gi officer laktuna Thonawzam khulgi yumthong nimfu dagi khaiganarokpa senfam lupa lising kunga manga mateng adu committee gi convener TH Lamjingba finance co convener RK Ranjan DPU VO gi president T Khapa Khuman working president K Suleshwar da tengbang oina kutsinaki
Mateng piba duda thongnauzam mera paibige member Wairopam Gambini na phongdokhibada ngasi piriba asi icham chamba sel kharagi mateng nate Manipur gi ngamkai kaiba yaroi haiba khongjangda khongjangda piribani makha tabada mathau taraklabadi I katpo oina mera paibi sing thawai pamu balaitana thoglaktuna thengnagani haikhe Aikoigi Manipurda laiba Assam Rifle aikoi masida laiba supam pamjadre masi lokthok biu NIC chanahan biu aikoigi iramdam Manipur se kaiba yaroi aikoi si kaigani hairagadi aikoi thawai babu thajagi haibagi si period sida aikoi marai bani pulak se lepaga laijare hauji makha tarakpada kaigumba sigi irang de sum kanjaragadi aikoi nupi mayam se tumina lairoi aikoi ju ina dan tawduna aikoi thawai kubak ta haptuna iramdan jibu kanna boy ko gona gani aina aikoi marai bani sat manana se lepaga laijare Imphal East, Imphal West, amasung Bishnupur District ki oina ngasi numidang wairam pung 3 fauba curfew komthoki. Curfew komtholingai manungda kaithel amati dukan sing thong hangnaki miyamna nomada changdaba yadraba potlam sing curfew komtholingai da laisinaki. Lambida hanagumna gari chenaki. Haukiba me ahumdagi Manipur da tholiba irang asida sakhangdaba singna lakiba nongmai singi manungda nongmai lising amaga chama maru lising tarawumdoi ga chatret ka sumna ani bom kunga manga rom tongan mamafamdagi fagat pangamle hari loinana curfew thugaiba mi leitaba yumdagi huran chinti tawba amadi mai thabana chingba case ka mari leinana miyoi chama ga kuntra manga fagale haina Manipur Police Control Room na thadorapa cherol amana khanghalakle makata na thizin humjun bagi thabak chathabada yankai Gamathoi mortar cell amasu kurkul maning lekai da leirambadagi mafam chaba yengduna diffuse chokre hairi masila shunatana tongan mafam singda saramba bunker kaya su thuai kre hairi Manipur da thokliba kangluki irang asida miyoi kaya gi punsi manglaba yum kaya tangoi olaba matam sifawada irang lefan bangamdabana amadi kukina tawriba makai yabagi mawongda lakpa maitai gi tungi punsi kari oigani khanglaktabana pre-merger agreement status cha hanjilaga miyamna laibak ngakchenaba hena fare haina amkil gi president Imael Nganbina Fongdokre wafam si helpline Bishnupur na hojik thokliba kangluki irangda kukina nongmai kapsilakpa yumai tharakpada ngakthok janaba khulnga liba miyoi sing amadi awaba mayuk naraba fogak chaw ikhai gi tonganba lekai singda chana thaknaba amadi nomagi tangai fadana changba potlam sing helpline Bishnupur gi thomi singa loinana ngasi tengbang piba chatpada saruk yaduna Fongdokhibani mahakna makha taraduna English amaga chamapan nifuga mapan October tarang taraga mangada merger agreement inakiba adu inadabaga chap manare Manipur gi MLA minister singna miyam gi punsi nga pangamdre makoina Delhi da leiraga Manipur gi ngamkai ngaglaga thambiu haibada makoina thamba ngamlaktrabanina makoibu fam thada u lawraklibani PR thamba thamdaba mathau tadre makoi gi punsi kalu natragati tongan makoi tongana hingzarage haiba wafam du lagle hojik su chin kuki singna makoi gi punsi amadi ngamkai singna raklaga India legak na yengduna leibagum tawri maram chadana peace committee mayam ama mafam marang khangdana semlaga kanaroi maram sina pre-merger status da hanjin bana hena pamle haina mahak na makha takhi कोइना कोइगी प्रोटेक्शन तौबंगमद्रबा मणिपुर की सरकार की MLA मिनिस्टर ना दिल्ली दे लेरकांदा चप चाबा मणिपुर की अखोइगी ngамखै amanga aga thambiu haibasida मखोइना थंबंगमक्तरबनी ने अखोइना फमथादुइना लौरेबनी अखोइगी दमक्ता दी PR थंबा नत्रगा थमदबा अखोइदा मथौ तादे अखोइगी पुंसी कनबा पुंसी कलु कंगमदबा तारगदी अखोइ तोंगाने हिंजरगे हाइबा पोतुमा लाए अदुना हुजी ममांगदा अखोइना 1949 की अक्टोबर की तांग 35 लाउथोखिबा दुगा मर्जर एग्रीमेंट सी हुजी मर्जर तौदबगा सब मानरे मरमदी मखोइगा अखोइगा थमखिबा आर्टिकल सिंग अदुगा अखोइगा यानगिबा से रोल सिंग दो अमत्ता इंडिया गवर्नमेंट याबीदरबनिना मोइना नमफुदा लान तौरकांदे अखोइबु मिनाय ओरकांदे तौगिबा नते मर्ज तौगिबनिना मर्ज की वाहन थोक्तु लेतरबनिना हुजिकती मर्ज तौद्रे हाइना लौई अनु हुजिक पामिबा पुंछि रोलदी pre-merger da leiramba अखोइगी मर्ज तौद्रिङैदा लेलम्बा पुंछिरोंदो मदुदा हंजलगा लेबदो अखोइ पामी इस कमिटी सेमगा प्रजागी इहो नमथनबा होनबा अदुगा अखोइगी सरकार बु अखोइना यानिंगदे हैना हाइरगसु पीस कमिटी मखन मखन सेमजलकपसे मसे अखोइ यानिंगते ममांगदा
कुकी की MLA तराना चलकांदा दिल्लीदा हाइबा याबा ओना तैनाबा तंबा लोइरुरकांदा हंदक्ते इनौंगना पीस कमिटी सेमदोरिबने हैना खोइगी मणिपुर गवर्नर ना चेयरमैन ओइरकांदा सेमगनी हैना तौरकपा अदुगा कुकी की मीसिंग यावबा अदुगा इखोइ इसामक यावना सेमकपासी इसा खंगदने सेमबा पोट ओइ अदुबु अफबगी दमकते ओइरगदी इखोइ यारे हाइगदोबनी अदुबु तब तब तंबा मखै तमुरकांदा कंट्रोल तौबा ngamdrakanda peace committee semgani haibasidi masi kis committee nate ngasi gi mateng pangba du da cheng hawai alu kang hidak biscuit achathau ising raincoat ana ye ki khuda ki pothana ba hidak yauna tengbang polam sing fogak chau ikhai mamang lekai fogak chau ikhai awang lekai amadi fogak chau ikhai moirang turen ban lekai da helpline bishnupur gi thomi sing na koina chatuna tengbang polam sing adu khutsina ki khunja sing na helpline bishnupur bu thagat paga loina na makhata na leiba ki thabak thoram kaya pangthok pangamba oishanu haina phongdorakle Lambhel DC Road Talaiba Yumnam Keso Community Hall Mamangda Tongan Mafam Kayadagi Lakpa Disabled Singna Sinduna Wakat Mifam Fam Cray Wakat Mifam Aduda Tongan Ba Warul Iba Placard Kayasu Sizinaki Mifam Aduda Sarugyakiba Kundrakam Premjit na Fongdorapada Tok Liba Todok Asina Disabled Oiba Singi Mafamda Aduki Matik Nungai Handre Awaba Oihale Ta Daba Udabana Chatok Chasin Tawada Awaba Mayok Nare Masida Shunatana Wakalay Ta Dabana Jingba Kayamarum Amasu Tokale Haike Mahang Namaka Taraduna Chahi Kaya Changna Wana Honaduna Saga Charakpa Yum Kai Mana Chingba Kayasu Amanga Tatokan Bikre Loinana Relief Camp Singda Changja from Lauduna Leriba Makoi Gumba Mioi Jama Hena Shulei Adubo Leifam Jafam Ginungai Tabakaya Marum Mayognari Maramasina Mari Lena Basina Mideng Changbiu Micham Hatpigano Makoi Santi Pami Makoi Punsi Kanbiu Makoi Disable Ni Atuba Matamda Santi Puraktuna Hana Gumtangdu Leitaba Punsima Ohenbio Haina Mahang Apil Torake People with disability, koi naam asroina rabasing jadi yamna kudung chata bedu oire aduna. Akoi na ngasing aci disabled sing cina hongneruba like jana koi ngasing mapam cina cina protest pangkok celebrity. Akoi lan pande, akoi lan gimuhta. Tado enduk na. Akoi santi ingkap na tangdo lekana ingbetu pami akoi ngasiga askum laba lalatna maram ngadna akoi disabled singi itinau singi mai makai takpat tangoi gon bayau kre asidunna disabled kayama adik relief center singda awa batena khangrun leri mayam na waneri ba asidagidi disabled akoi ni hena awa ba chiking ne aduna tasing nalbadi akoi di lan Tokpiro aduga hanagi mahusha maksagi yamna nungai ba ekoi nungai ba punsi marel to pangan biu haina ekoi mari lena ba punamakta ekoi disable mayam gi makai digi aina mayam da mari lena sinda apin chi tawje Paugi marakta na temba break amagamuk langminasi Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari. 11 class Science, Arts amasung Commerce. Degree College ki na General Course ta BA amasung BSc, Professional Degree Course ta BBA amasung BCA ni. CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science, Arts amasung laboratory taret. Lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa amasung guardian singna athubada mingchan bi ho sit akakna bani selection test leiroi ahan balakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open, R&T Institute and Aviation Academy ke Lakatori Session 2023-24 ke admission Hausare Institute as the Ministry of Corporate Affairs Government of India na well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna mingchan biba yaragani male and female punna apply toba yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course singi khudong chaba leijari
coursing adudi international air hostess training, airport operation and staff training, ground handling loina soft skill, career counseling, interview skill, spoken English and Hindi, grooming, guest lecturer session, resume making, mock interview, service classes, first aid, interview preparation, Zumba class, swimming class amadi, airport visits, institute asiki staff single loinana placement assistance ki damag Imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na Chahitara Hena Kunai Sida Ladiba Naharol Singbu Achumba Sinfam Mama Kangjana Bagi Kudong Jaba du Mapong Fana Pina Bagi Damak Specialized Oiraba Tim Gaya Semdana Angang Singbu na Uringay Dagi Koiga Jana Ba Sinfam Gimaramda Sing na Mari Makong Taktuna Afaba Kunayama Oirak Nabahona Dunanga Sifawala Career Solution Amagi Chap Chana Guidance Tiba Haibasi Arriba Dinate Adubu Iburgedi Toina Nusa Tiningai Oitre SS Career Solution na Akak Naba Plan Amadi Expertise Singa Putsinduna Sacha Kagnatana Community level dagi hauraga adom-adomgi paidagi chanaba sinfamadu mai pakna chatnanaba same sagani Aikoigi mamal yamlaba nahasingbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break matungda me abutarano cheri makataba pauda Bishnupur district ke Kumbi Kendra gi manung chanba Laingong bida laiba Netaji Subhasandra Awashya Vidyalaya Laingong bi gi oja sing nangasi Kumbi Kendra gi tongan mamafam kayada hangliba Relief Camp Sing Wangu Higher Secondary School Kumbi Awang Khunau amadi Ithai Khunau Relief Camp Sing da lan jenarakuna Changja from Lauduna Lariba Singh Marakta Yauriba Satra Satri Mahiroi Singh da boy kolom yauna darkar taba study material Singh School adugi headmaster in charge oina Lariba Loitong Bam Surjina Luchingduna School adugi Oja Singh yauna koina chatuna mateng pangkhrei School adugi headmaster in charge oina Lariba El Surjin Maitaina haikipada ngasi lan jenaraktuna Lariba Satra Satri Mahiroi Singh asi Tungi Jatigi Kunagi Achangba Yumbi Oirakadoriba Asina Nasi Kangaudana Topa Irang Asina Maram Oiraga Lyric Laishu Tamfam Kangdaba Amadi Sel Tungi Awaba Amashu Leiba Asigumba Tanja Asida Makoigi Study da Karada Oirabashu Mateng Pambage Wakalonda Kalaga Makoigi Lairiba Relief Camp Sing Na Lyric Laishu Takpi Tambiba Asida Mahiroi Sing Asigi Study da Karada Oirabashu Mateng Pambo Oina School Gi Maikaidagi Angamba Study Material Sing Asi Pangjabani Haiki Imphal East District ki manung chana leiba Kurai Lamlong Bazar da wakat mifam ama famkhrei wakat mifam adu Kurai amadi Lamlong gi apunba maira paibi singna punsinduna pangthokibani mifam adu da saruk yarambi Kurai gi maira paibi ke secretary Kumabam Ibe mana phongdokibada haukiba Jun kunga humdoi da thokiba thaudoga du CSO amadi Kurai ACG Minister Susindro Lamlai ACG MLA Ibom Chaga loinana purakpa Gita amadi Aruna anibu lambi da thatuna live attempt tawrakiba adu yaningde mangkiba lantu mayam duna kanana daita pugani lamla ibom chagi yumna mai thadraga Susindro gi na tharibasi karigino Susindro amadi ibom chani asibo thagat pam thok tabra karigumba nupi ani adu sibana taragana kari maral sibi gadori achum aran sungkhang khangdana mi amabu hat gadori bra masigi paukum pami haiba wafam thamlakhe amaromda Kurai Sajor Lekai Mother Association gi active member ngangom ibem chana phongdokibada June kunga humdoi gi Thiba Thaudok Amada Sorokhaibam Gita Amadi Laishram Aruna Anibu Kuki Singi Informer Oi Haibata Natana Makoy Anibu Yamna Tamtina O Nebikiba Nupi Oibege Ijat Pu Kongau Nakiba Adu Jun Kungamarida Makoy Mara Leite Haiba Kanglaba Matunda Sabungko Ke Club na Matam Chana Sengdor Pirakadabani Haikraba Faubada Sengdor Raktrabanina Makoy Matakta Ain Yoiba Exan Lauragani Haiba Wafam Tamlake Lezadabi Nupi Anibu Mingwana Palabada Sorokhaibam Ongi Gita Devi, Amadi Laisam Ongi Aruna Devi, Kairaudagi, Makoy Anibu, Yamna Kuki informer ni Haina, Badanam Piba the Natana, Yamna Tamtina, What Nabikiba, Aduda Sunatana, Nupi Webigi is a singbu, Kongauna Bibaga Loinana, Makoibu,
मियाम दे इकाई पीखिबा अदुगी मतंग दा अखोइना तांग कुनमरी जून की नुमित असिदैदा प्रेस क्लब दा अखोइगी मिफम पांगथोक सदना मखोइ मरा लेते हाइबसी खंगाबा मतुंगदा सबुंग खोगे क्लब ना हाइबदी मफम दुदेदा विक्टिमाइज ओरिबा सबुंग खोगे क्लब ना मदो मतम चाना सिंगदोपि गदमनि हाइबगी अखोइना डेडलाइन पिजखिबा नुमि हुमनिगी मतुंगदा सिंगदोपिरो हाइबदो सिंगदोपिरक्तबगा लोइनाना मखोइना मथंगी नुमिता पिरकलेबा प्रेस नोट अदुदी मखोइदी खंगदे मियामगी मोबना तौखिबनी हाइना सिंगदोरक्पिदो मरम चादे मरमदि करिगिनो हाइबा मतमदा हाइरेबा victimize oheliba makoi ani se karigi damakta makoi club tu de da makoi kasadi de pusalega tosar to birino sini adu gi jaga de tosar to biraga makoi na makoi ga mari leina de haiba se maram suksa sa de ai koina hauji de ai koi hoji makoi de pi ba de line du helabadina makha ta ba ain gi oi ba action mayam ma lokhalani maduna makoi na mafam de gi club haibidi sabung khogi club na mado mayuk na jaga dabani अदो यामना थमोइ सोइसे CSO मैरा पाइबी अदगी ASP लोइम जानरबा मतुंगदा मरा लेते खंगबा मतुंगदा अखोगी खुरागी ऑनरेबल मिनिस्टर सुशील रो अमदी लमलागी ऑनरेबल MLA इबोमसा अनी द खुसिनरागा डॉक्टर दबु यौरदी हॉस्पिटल दबु यौरदी न पुरगा लाकपा अदुगे लंबी दो देना मथंग मथंग थत्तना लेरमिबा नुपी अंगांग जिंगदुना करंबा मिनो मखोइना पामिजे मरा लेतबा नुपी अनी दु सीब्राबा अदुगा साउनिंगबनिना मतमदुदसु लंबीदसु मोब याम थोक्तौरे हारे साउनिंगबनिना लाइबक्तिबा थौदोक मयाम सो अखोइ थोइ ताइ अमसु अखोइगी कंगलादगी नुपी अमसु कंगलादो इपाम लमदमनि आई याम नुक्सी नुपी अमसु ममि सोइ हाइ याम थमोइ सेंगना अखोइ नुंगाइजदे अदु पुनमक्तो कनागी दाइतनोबा अदु अचुमरान खांगदना अखोइना मोब सागलुबदगिनि हाबजे खांबियोबा on हाइरिबा मिनिस्टर अमदी ऑनरेबल MLA अनिना सिनारो मतुंगदा मोब टू कंट्रोल तौबा ngमौदबदगी हाइरिबा नुपी अनिजे सिगरगना ऑनरेबल मिनिस्टर एल सुसिंद्रो अमदी लमलागी ऑनरेबल MLA अनिबोना करी बदनाम पिबी दौरिगेबा करिगुमा सिबा तारमगदी करी बदनाम पिबी दौरी अदुगा लमलागी ऑनरेबल MLA इबोमसागी लमलागी केंद्रगी प्रजाना इबोमसागी युमै थाद्रगा खुरागी ऑनरेबल मिनिस्टर एल सुसिंद्रो युमदा अतमदना अटैक तौबा अतमदना लाइव अटेम्प्ट तौबा पब्लिक प्रॉपर्टी मयाम मालंबा वाटर पाइप मयाम मै चाखरे चेंग मयाम मै चाखरे सिना करी मरमगिनो अदुगी सु पेंदा दना नोंगालगा मुसु तौबा करी पेंदा बिगिदो नुपी अनी दो हातो के फंगदबगिरा यामना हातोक निंगबा पामिदु मरिम दो हाइरो चापचा हाइरो नत्रगदी मांगी बल लंथुम मयाम कनो मियांगी लंथुम मयाम अदुगी मांगी बे दाइता दो नोइना लौजागदबने मतुंगदा अमुक तौरबा यूनिटी मैरा लुप खुरागी नुपी अखोइ मयाम ने लोइनमक थेंगनागने लेम त थाररोइ हुजिकते हौजिक थोकलिबा इशू असिगा मरी लेनना साई उदलौ नंबोल द पीस कमिटी नंबोल एसिना हांगलिबा रिलीफ कैम्प ता मणिपुर इमरजेंसी रेस्पॉन्स टीम न सिंदुना नोंमगी ओइबा फ्री मेडिकल कैम्प अमा पांथोक्रे कैम्प अदुदा तोंगान तोंगान बा लायोंग कया लायेंग बता नतना हिदाक लांथोकसु लेमना यंथोके अमरोमदा कमिटी गे माइकैदगी सु कैम्प असि पांथोकपिबगे थागत पा फोंदोखे हौजिक थोकलिबा इरांगना मरम ओइरगा रिलीफ कैम्प सिंगदा चंगजफम लौदुना लेरिबा माहिरोइ सिंगिदमक अखनबा एजुकेशनल प्रोग्राम अमा ओइना वांगजिंगदा लेबा IRE रेसिडेंशियल मॉडल स्कूल दा क्लास 4 दगी 10 फाउबदा तमनबा अककनबा सीट यांखै हुंफुगी एजुकेशनल रिलीफ कैम्प प्रोग्राम हंगदोकलगनी हाइना IRE ग्रुप ऑफ इंस्टीट्यूशन वांगजिंगी प्रिंसिपल डॉक्टर राजीव कुमार नरेंग बमना फोंदोखरे महाकना हाई हौजिक लांजेनरक्तुना रिलीफ कैम्प सिंगदा लेरिबा माहिरोइ सिंगिदमक एडमिशन फी अमदी ट्यूशन फी फ्री ओइबता नतना इंस्टीट्यूशन के माइकैदगी टी-शर्ट अमदी लीड प्रोग्राम की मखादा लाइरिक सिंग पीरगनी रेसिडेंशियल मोड ओइना लेगदरिबा प्रोग्राम असिदा मरी लेनबा ऑथोरिटी क्लब ऑर्गेनाइजेशन सिंगना चाबा थकपदा चंगदबा पोलम सिंग अंगम बमतेंग पांगबिदुना माहिरोइ सिंग असिगे अवादा पा लेतना बहोनमिनशी हाइकी मांगजौनना DC थौबालगी कॉन्फ्रेंस हॉल दा था असिगे तांग 13 दा पांगथोखिबा डिस्ट्रिक्ट लेवल कमिटी की मीटिंग दशु असिगुंबा एजुकेशनल रिलीफ कैम्प हांगदोकनबगे लाउथोखिबगा लोइनना माहिरोइ सिंगे चंगदबा था थागी मतेंग पिबिनबसु खंगनजखिबा लेख्रे तुंगी युम्बी ओरकदौरिबा माहिरोइ सिंगबु तंगदु लेटाबा पुंसी महिंगदा लांगनबा होनबदा मरी लेनबा ऑथोरिटी लोइनना प्रजा सेक्शन खुदिमक्ता मतेंग पांगबिनबा अपील तौरकले साइटगी कोइना मिंगजल सेल थागी मंथली फी हाइबदी ट्यूशन फी अदुगा अखोगी स्कूल दा लेजाबा लीड की प्रोग्राम की लारिक सिंग अदिगी टी-शर्ट अखोई साइटगी फ्री द पिजगनी लोइना अंगांग सिना केम दा लेरका सुचाबा अदुगा स्कूल से लेरगा सुचागदब मरमना स्कूल से ऑथोरिटी सिंग अयाबा यौबिरगा नत्रगना
ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯁꯪꯁꯊꯥꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯁꯪꯁꯊꯥꯟ ꯑꯗꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯅ ꯊꯛꯅꯕ ꯈꯛꯇꯪꯒꯤ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏꯅ ꯅꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯥꯕꯒꯤ ꯗꯥꯏꯠ ꯑꯁꯤꯃ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯦ ꯊꯥꯖꯤꯟꯖꯈ꯭ꯔꯦ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯁꯦ ꯑꯩꯈꯣꯏꯅ ꯄꯤꯁꯜꯂꯒ ꯊꯝꯖꯔꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯑꯣꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯉꯥꯡ 40 ꯅꯠꯇ꯭ꯔꯒ 50ꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯀꯜꯍꯧꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯨꯝꯕ ꯆꯥꯕ ꯑꯃꯁꯨꯡ ꯃꯅꯨꯡꯒꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒ ꯌꯥꯝꯅ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯂꯥꯟ ꯆꯦꯜꯂ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ Development Committee Oinam Wanggoina Sinduna Ngarang Oinam Sawong Bunglamkhaida Wakat Mifam Phamkre Wakat Mifam Aduda Tongan Ba Warol Iba Play Card Kayasu Sizinakhe Hauzik Oriba Fiba Masigi Matangda Akhang Ahai Kayanasu Wangangkhe ELITETV News Channel asigi oina miyamna email gi kuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Doshilakpada maruiba pausing amukana pizari Chingdana Home Minister na aduga tamdana Chief Minister na yengsingani haiba wafam Congress Party na yabangam loi haikre. 7MR dagi lakiba nongmai kuke militant na yonthoklamle haiba miyoi amagi yom khoishaunaraba khurai haikru makhongi miyamna mai thadoktuna mangankhre chenaba miyoi police na fakhre. Mafam kayada combined force na thiba humbagi thabak chathakre mifa mipungi paudi leitri International Day Against Drug Abuse and Illicit Trafficking e palan thorom pangthokre Amadi Imphal West, Imphal East amasung Bishnupur gi curfew ngasi numidang wairam pung 3 fawba komthokli Hauzik Fabagi oinadi ELITETV na sandokchariba Manipuri pau matang swaida loijare meeting tabiri basingbu amukana khurumjari